Akashwani Imphal Ningthokhongjam Suni na pau pazari. Langi Lairembi Imoinu Imagi Irat Thoni Numit Hayeng Pangthokani Numit asiga mari lenena luchingba kayana yafa pauzal pirakli. Manipur gi Rajyapal Ajay Kumar Bhalana Langi Lairembi Imoinu Imagi Numit na lakpada Rajya sigi miyamda chawkhotpa nungai yaifaba amadi punsi nungsangba oirusanu hairi maki paujelda Rajyapal na hai Langi Lairembi Ima asina yumthong kudingda nungai yaifaba nungsi chanaba lamdam ama oihnaba thaujal piba oirusanu Luchingba masung lup kayanasu yaifa paujel piri. Amaromda Imoinu numit ka mari lenana Rajyagi Fishery Bibhagna chinba Imoinu Fish Fair hayeng ayuktagi Imphal gi hapta kangjaibungda pangthoklagani. Masigidamak puna stall chama tara hangle. Mela asida sarkarna lepa mamalda ngasing miyamda phangangani. Directorate of Information and Public Relations DIPR gi lisingani kuntaruki Manipur State Calendar amasung diary ngasi Rajyapal Ajay Kumar Bhalana Imphal gi Lok Bhavan da phongkre Thormadu Chief Secretary Dr. Punit Kumar Goyal Security Advisor Kuldeep Singh Police ki Director General Rajiv Sinha na chingba saruk yakke Rims amasung Babina Blood Center ka khusamnaduna Arambai Tengol Headquarters ki medical team na ngasi idan tawbugi thauram ama pangthokre Thormadu da punna miyoi sama humbudra mathoina idan tawki hairi Ukhrul Jilagi Lesyongpung Christian Hospital da anemia nariba miyoi amada Assam Rifles na igi tengbang pikre Assam Rifles personnel singna tinthaba tawdana mafam aduda chattuna miyoi aduda darkar oiba I sing piki Assam Rifles na singjamay amasung kainawgi mayra paibi sing lilongi naha sing amasung thawbal amasung Chandrakonggi miyoi sing unaduna Rajya sida santi amasung tangdu laitanaba wafam sing khanakre Amaromda Assam Rifles na sinduna Thawbal Jilagi Thawbal amasung Chandrakongda Asang amana thalaba lamdam ama ohinaba pandamda u chara lising ama chatruk thakre Maraga sida haurakliba nahasingbu sano khonabagi lamda pungning thawgatpa oina Assam Rifles na sinduna Kamjong Jilagi Kasong Khulda nahasingi oiba volleyball match ama sanaki India Meteorological Imphal Center na hairi lagliba numit humni marini asida Rajya sige tongan ba jila kharada lechil kungna tharaba yai Imphal East, Imphal West, Bishnupur, Thoubal, Kakching, Ukhrul, Senapati, Tamenglong, Churachandpur amasung Pherjol jila singi mapam kharada lechil kungna thabagi awaba mayoknaraba yai hairi Rajyagi Directorate of Climate Change ki matungina ngasi numidang wairam pung 3 phawbada Senapati jila na Celsius degree 5.1 mari yongna ingki Tamenglong musung Ukhrul jila dasu Celsius degree 3 yongna ingki hairi Kunitoi suba Manipur Veteran Cricket Tournament 2015 ki ngasi sanakiba match ta SUSBC Sagolbana UCC Uripokpu run kuntra da thoikre Ngaksel Mantraloi na ngasi Nai Delhi da lupa koti 3,463 ki close quarter batter CQB Carbine amasung heavyweight torpedo sing laina bayana warol ama sahi tawna kre Bharat Force Limited amasung PLR System Private Limited ka lupa koti 2,764 gi yana waro sahi tawna ki masina CQB Carbine lakh mari hen laina bani masina Bharat Lanmi amasung Navy da malem gi thakye bu khusukulai sing phangan bangam lagani thaurang asi Atmanirbhar Bharat ki mideng makhadani WASS Submarine System SRL Italy ga lupa koti 1,500 ki yana warol amasu sahi tawnakre masina heavyweight torpedoes nipunipan lainabani hairi Pradhan Mantri na naha oriba iba singbu hena thauna pinaba scheme gi makhada paikhatpa PM Yuba 3.0 gi sangdamnabagi fall Shiksha Mantraloi na lauthokre edition asigi makhada Ingraji amasung Bharat ki tongan lon kunithoi gi lairik 92 khangatkre Shiksha Mantraloi na hai khangalaba lairik sing adu miyamna sak khanglaba scholar singi makhada tha taruk ki manungda lairik oina semgatkani khangalaba iba singna tha khudingi lupa lising yankhai gi scholarship su phangani makhoi gi lairik sing aduna phongkraba tungda punchi chupagi oina sada tara gi changda su kanaba pigani PM Yuba 3.0 gi makhada ahanba set ki lairik sing mathang sahida phongani pauloi jare